अहानबदा मरुओइबा पाव मणिपुर की इरांगदा मपान की टेरर ग्रुप सिंह यावी हाइबगी खुदम चुराचांदपुरदा फाखिबा 𝐍𝐶𝐄𝐲 गी कादर अनिना ओइरे हाइना चीफ मिनिस्टर एन बिरेनना फोंदोखरे। तोरबुंगदा चंगबा यारे हाइबदगी सेंगोकलुगे हाइदुना चंगलुबदा युमदा कुकी लेरमले हाइना खुंजा सिंहना फोंदोरखले। ꯀꯛꯆꯤꯡ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯌꯥꯝꯂꯕ ꯅꯣꯡꯃꯩ, ꯃꯔꯨ, ꯕꯣꯝ ꯑꯃꯗꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ अमदी इंडो म्यांमार ngमखैदा चुराचांदपुरगी चलजांगदगी म्यांमारदा बेस तौबा चिनकुकी लिबरेशन आर्मी की कादर अनि यामलब ड्रग अफबा नोंगमै सिंह मरु सेल अतै लानी पोटलम कयागा कोनना फारे। नॉर्थ ईस्ट विंडोना संदोकचरिबा नुमिदांगी पाव सिबो मिटेंग ताबिरिबा पुमनमकपु चैप्लिना मैसनामने कोनना क्रमसरी हौजिक पाव संदोकना पिजरी। मणिपुर की चीफ मिनिस्टर एन बिरेनना अंड्रो एसी की मनुंगदा नौना पाइखतकदबा प्रोजेक्ट अहुम ngasi उरेप उयुंग तमख्रे। ngasi उरेप उयुंग तमख्रबा प्रोजेक्ट अहुम अदुदी अंड्रो बाजारदा सागदबा इमा मार्केट अमा, अंड्रो नुंगकोटा लेबा फुटबॉल ग्राउंड अमदी इम्फालदगी ꯀꯩꯊꯦꯜ तुमुखोंग अमदी मोइरांगपुरेल ताबा लंबिनी। थौरम अदुदा मणिपुर की चीफ मिनिस्टर नोंगथोंबम बिरेन, यूथ अफेयर्स एंड स्पोर्ट्स मिनिस्टर गोविंदास खोंथौजम, अंड्रो एसी की एमएलए थौनाउजम श्यामकुमार, लमलाई एसी की एमएलए खोंबानताबम इबोमचा, वांखई एसी की एमएलए थांगजम अरुण कुमार, वांगोई एसी की एमएलए खुराइजम लोकेन अमदी अंड्रो खुनगी खुलाकपा एसएच चंद्रा मैतेना सरुक्याखी। थौरम अदुगा मरी लेनना चीफ मिनिस्टर एन बिरेन हाई कुकी नुपी अनिबु मियाम मांगदा मफी थोंगदना पुई हाइबगी वाहौदा मणिपुर की चीफ मिनिस्टर सिंदोकदबनी हाइदुना दिल्ली दा चतुना लाउ खोंखिबा लुचिंगबा सिंगना ngasi फावबा लेबाक असिगी करी थौदांग लौख्रबगे। मफी थोंगदना पुखिबा नुपी अनि अदुबु टेक्ता कायदना मयुम ताना मफी सथनदुना थिनखिबा मैतै फुरुपने हाइरमलबदी मखोइबु थागतलमगदबने। मणिपुर थोक्लिबा इरांग असिगी मतंगदा नुमित खुदिंगी CSO की मिहुत चामा कौदुना वारुशन अमा पुरक्ननबा कन्ना वारी सानरी। कुमजा लिसिंग अनि सुपना तरुक्ता मणिपुर लेरंबा खुन मसिंग असिगी मथक्ता लिसिंग अनि कुन्निथोइदा मसक खंगदबा पुन्ना खुन अनौबा 494 हेंगलक्ले। हेंगलक्लिबा अनौबा खुनसिंग असि हेंगलक्तनबा मणिपुर लेंगाकना कन्ना होटनरी। मणिपुर पुन्ना मियोय लाख 19 लेबा असिदा लाख अमा खरा हेना चही 10 कुन 15 फावबगी इनखलक्लिबा नहारो सिंगना निसागी इपाक्ता ताउदन लेरी हाइखि। मणिपुर मिटोप खंदोकपगी मतम सेप्टेम्बर फावबदा पांथोकदबा अदु इरांग असिना मरम ओइदुना पांथोकपा ngमखिदबा असि लेंगाकी माइकैदगी मतम खरा सांगदोकपिनबा सेंटरदा हाइजरुबा मतमदा चही अमा अमुक सांगदोकपिरखिबा असिमक यामना थागतनिंगाइनी। मणिपुरदा हौकिबा मे 3 हौदुना थोक्लिबा इरांग असि था अमनि असिदा खरा नेमथदुना थोखनिंगदबा थौदोकसिंग थोखिद्रे। इरांग थोक्ले हाइदुना चौखत थौरांगी थबक अमता तौदना इरांगी वाखल खंदुना लेथोकपा यादे। इरांगसु लोइसिनबा होटनगनी अमदी चौखत थौरांग सिंगसु तौगनी। मणिपुरदा हौजिक थोक्लिबा इरांग असि मरु ओइना मणिपुरदा NRC चटनाहनबा होटनखिबा अमदी ड्रग मरु फंगना मुथतनबा होटनबदगिनी हाइखि। मणिपुरदा नोंगमकांगदना मपान लमदगी नारोंदा चंगलखिबा चिनकुकी नार्को टेररिस्ट सिंगी कांगबुगा मणिपुरदा हाना खुंदा लेक्तादुना लेरक्लबा कुकी लालहौबा सिंगा पुन्ना खुत्समनदुना इंडिया की मथक्ता हौरक्पा लानी। थोक्लिबा इरांग असि मरु ओइना हाना मणिपुर की बॉर्डर फेंसिंग निंगथिना तौरमदबा अमदी लेबाक अमगा चंगथोक चंगसिन तौनबदा चेक्सिल हौदबा असिना इरांग असि थोखलक्पगी चाउरबा लंबी अमा ओइरी हाइनसु चीफ मिनिस्टरना फोंदोखे। लेरिबते मयामसु हिंदबा यादबनिना साखो थरांगी थबा इंहांग मयामसु डेवलपमेंट की
ꯂꯩꯇ ꯂꯥꯏꯔ ꯋꯥꯅ ꯃꯌꯥꯝꯗꯨ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯇꯥꯟꯖꯕ ꯈꯣꯠꯆꯕ ꯃꯌꯥꯝꯕꯨ ꯈꯟꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕ ꯉꯁꯤꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯒꯤ ꯅꯥꯀꯜ ꯑꯃꯗ ꯊꯦꯡꯅꯔꯒꯁꯨ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯏꯪꯈꯥꯡ ꯆꯥꯎꯈꯠ ꯊꯧꯔꯝ ꯑꯗꯨꯒ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁ ꯃꯌꯥꯝ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯀꯥꯟꯅꯒꯗꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯋꯥꯅ ꯂꯩꯔꯤꯕꯁꯤꯡꯗ ꯁꯦꯟꯊꯣꯛ ꯂꯩꯍꯟꯅꯕꯁꯨ ꯍꯣꯠꯅꯗꯕ ꯌꯥꯗꯕ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯦ ꯑꯌꯥꯝꯕꯅ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤ ꯂꯣꯏꯅ ꯆꯃꯝꯅꯩ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤ ꯑꯗꯨꯕꯨ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯈꯪꯅꯔꯛꯄ ꯃꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤꯒꯤ ꯏꯔꯥꯡꯁꯤꯗꯤ ꯁꯤꯒꯤ ꯊꯣꯛꯂꯛꯏꯕ ꯊꯣꯛꯀꯗꯕ ꯄꯣꯠꯁꯤꯗꯤ ꯃꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯊꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯁꯤ ꯂꯣꯏꯔꯝꯅꯤꯅꯀꯣ ꯍꯥꯏꯕꯒꯤ ꯂꯩꯈꯤꯗꯕꯁꯤꯡ ꯅꯨꯡꯉꯥꯏꯇꯦ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯃꯛꯀꯤ ꯂꯩꯈꯤꯗꯕ ꯁꯣꯛꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯗꯒꯤ ꯊꯣꯛꯏꯕꯅꯣ ꯀꯔꯝꯍꯥꯏꯅ ꯊꯣꯛꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯩꯒꯤꯗ ꯍꯧꯖꯤꯛ ꯑꯩ ꯅꯨꯡꯇꯤꯒꯤ ꯃꯤ ꯆꯥꯝꯃ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯄꯥꯏꯕꯤꯁꯤꯡ ꯄꯨꯜꯂꯀꯥꯟꯗ ꯃꯣꯏꯒ ꯑꯩꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯋꯤ ꯑꯩꯈꯣꯏꯁꯤ ꯁꯤꯒꯤ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡꯁꯤ ꯀꯔꯤꯅꯣ ꯀꯔꯤꯒꯤ ꯊꯣꯛꯂꯛꯄꯅꯣ ꯀꯔꯤ ꯇꯥꯡꯀꯛ ꯌꯧꯔꯦ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤ ꯀꯔꯤꯅꯣ ꯄꯟꯊꯨꯡꯁꯦ ꯃꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯕ ngasi urep uyung tambaga mari lengnana andro ACG MLA 𝗖𝗤𝗄 ꯐꯣꯡꯗꯣꯔꯛꯄꯗ andro khun asi khulakpa leiba isana isabu khun ngakchaba khun amani manipurda thokpa issue khudingmakta andro gi miyamna ninghanaba leitana hiram khudingmakta hotnaduna lakli puwari dagi hoduna andro da sungliba yu ngasi phawba potyan amata yandana afaba makhalgi hidak oina puthoktuna lakli Androdagi puthokraba matung potyan yansinba androda tainaba yaroi matam kuina sembidana leiriba Imphal Yairipok lambi asi athuba matamda sembinaba appeal su tawkhe akoi yam laibak tibde androsi ai andro kendragi MLA oyarasu schedule caste ki certificate se ai phangbe yade ai pame adu phangbasi yadaba adana ngasagi ai atopa lamgi Manipuri haijaba nate koi kapchin atopa loina mayam schedule caste certificate se loina loba yagreba origin androsi gije da kitang soinei na schedule caste ki certificate se sahi amane se loba yadana orema chimni se burikan honabiri adu patana ngasi di kunaiba chimni se laingai da androgi MLA se masa schedule caste ta mena schedule caste ki issue da wasu ma ngang de na ai matang andro sambu ya do mande adana ngasi medi orema chimni se laingai sida Enogidi atai gidi noi pigre oi ki Manipurda aduna sakai fransi tawga si dedum auto record tawga dum pibe aya bado madum ma tawira ta koi lair banina si luka sina competition examination da atagi kenosi central service da atagi kenosi state service da atagi scholarship phangwa da amol phangre lair banina Torbung Ward number 4 dagi housing na relief camp taleiba miyoi ama mayumda changluba matamda kuki ama leiramle hairi khunja singna phongdorakpagi matung inna Torbung da miyam changba yare haina hainarakpadagi mahaksu Torbung Ward number 4 da leiba masagi mayumda miyoi ahum lom chattuna yengsilubada kuki ama yum manungda khaw ama yanduna leiramba thengnakhe mahakpu ubada kuki nupa aduna thang ama satoraktuna attack taunanaba hotnarakhe hairi adum oinamak mahakna laubadagi mayam changsilakpa ubada kuki nupa adu chenkhre hairi thodok aduga mari leinana Kumon Regiment amadi CRPF ta pau pibadagi makoi laktuna yengsinki hairi thodok asi Kumon Regiment amasung CRPF anina ngaktuna leiriba mafam asida thokibani haina khunja singna phongdorakli Asi pung taraga makai akoi hitrubung da hepet sanga kanda imung manunggi lamtu sengtoke na sangbo matamda akoi gi thanamna bagi jumdu deidu da thengaja bani adum jumda sangbo matamda koki do ma se ai ge hek mayong na thengnabu matamda ma mananganda khaw ma pairam makanda ai hek thengnabu matamda ma thanga ma salakan tawde ge ri thanda sangmani khulai yaudabni naina akoi gi tamine ba akoi jamung che aina ko matamda ma de mi khara pula amne na tawga na ma de adum ai buken tabdi mare adum chen gre mayamna sumaina turbungda sumaina sangba yare sumai to na daiba yare na haibada gi aisu yum khara sengtoke na tra kana toke na ise ai sangakpani samguta ai inauni pa sures rapam sures mazu wan for gini da mamari sin ai loina bine ba sumai to koi risip koi sangu matam je pung tara makai about pung tara makai mo sumai ta ba matam si sida sangba matam sida aduma sangba matam si sumai da sandam koi get yum gi makata na kada leiba sandam na ba haidana koi yamba jing thoi adu moi mayum da sumaina ku khisi le rambadagi adu sumai tra koi na laudana suai ku
कुकी लेरे कुकीम लेरे ना हाइदन लाउगदि मा थांग सतुक्तन मोइदा माना खोइदा यान गदोगी हाइदे खोइदा करि एटेम हम तौगदोगी तोरखोय मतम चिदा खोइना लाउबदगी दम मासे खोइगे मनाक तुदा लेरंबा खोइ अखोइ आंगांजिं mayam so mayam no sum changchalak mi amani le ma changchalak podigi kumau regiment da su adi CRPF ta su akoi na phone tore moi chu lai moi la kana to bodi ma se khogi kan sadam na bagi makha pangna ahang balam bi da dum kana to go chakre aina haning badi pabung bi na ju news ta dam phongdok pi tom TV da ju STV da ju haire a tobung mai ge da mi changdana mi chate chani pa mu changna khotana leire khole na haire adu mayam na changba yare haibe matungina khoi jum da changak pani ngasi jumda phatau di kai leire baju sa chendo khoto na tawge na tawu matam da hoji ki sandam na ba habe jum je da changaga kuki je leira me adu khoi changu matam da de mayam ne ta gi naw ni pa de changthalaga mana law khong na taw koi matung ina khoi na mayam chenchal koi matung na kumar ji me da phone tawre ade CRP da phone tawra kan da mayam ne changchal koi matung na moi mayam ta na khota taw matung da ki moi di chen gre pha ba nang hodre Security Force na handak marak Manipur ge mafam kaya da khutsu khutlai bom na chingba kaya leptana phagat pagi thabak chathari Kakching District Police na district asida law and order ke fibam phagalakna ba paikhalakpa thabakta yamna chawna mai pakpa ama oina district asige manung chanba wangu laifam area da ngasi chathakiba combing operation amada nongmei tara humdoi amadi hand grenade tara nithoi yauna yamlaba khutsu khutlai kaya phagat pangam khre Combing operation adu ngasi ayuk pung 3:30 taba matamdagi DIG Rens ani 𝗔𝗥𝗥𝗘𝗦 Haubizam Kakching SP 𝗑𝗥𝗥𝗡 Additional SP Operation 𝐷𝗥𝗡𝗦 Commando OC Birla amadi SDPO Sugnu Anthony Suresna Luchingba Kakching District Commando BDF Women Police Manipur Police Telecom Office ke Personnel 136 BSF ke 𝗔𝗥𝗢𝗚 amadi 167 BSF ke 𝗔𝗢𝗢𝗔 gi apunba team amana wangu laifam gi area adu question duna thamlaba matungda chathakibani pawmi yauna chathakiba operation aduda DIG Rens ani 𝗔𝗥𝗥𝗘𝗦 SP Kakching 𝗔𝗥𝗥𝗡 amadi wangu gi OC 𝐿𝐶𝐿 na luchingba team amana wangu laifam gi yum changduna yum sing aduda leiramba mioi sing verification tawba amadi yum manungda lo na yadaba kari potlam sing leibage haiba adu thiki Loinana additional SP Binoy amadi commando OC Berlana luchingba team amana wangu laifam gi saram chingda thiba humbagi thabak chathake thiba humba aduda ching asida leiba khulgi mang leiriba mafam adugi manakta tongan ba mafam anida yamna haising na lotuna thamlamba masing yamlaba khutsu khulai sing adu phagat pangam khibani Phagalaba khutsu khulai sing adugi manungda AK-47 rifle ama SLR manga semdoklaba 303 rifle ama insas rifle ama .303 rifle ahum single barrel rifles ani HE grenade taramathoi Chinese hand grenade ama grenade launching tube taramanga detonator nipan yauri Pagalaba masing yamlaba khutsu khulai sing ado paumi sing gi mamangda puthoklaba matung logi oiba thabak sing lokhatnaba wangu police station da senakre Amaromda ngasi ayuk Manipur Police amadi Central Security Force ke apunba team amana mi leinadraba Gelbung village area da thi humba chathabada khutsu khulai amadi bomna chingba langi potlam kaya phagat pangam khre Gelbung village ke manakta aranba tawba mioi kharana yamlaba khutsu khulai sing amadi bom sing lotsin duna thamle haibugi akaknaba paw ama phangbadagi Bishnupur District Police ke additional SP operations na luchingduna OC commando OC kumbi 2 Mahar regiment ke kalam ama amasung E129 CRPF ke platoon ama yawba apunba team amana changsindana thi humbagi operation chathaki hairi Ayuk pung taruk tagi hauraga chingnaba mafam sing question duna thamlaga operation adu chathake operation aduda mi leinatraba yum amadagi nongmei maru amadi bom na chingba khutsu khulai kaya lotlamba thengnaduna phagatke phagalaba khulai sing adudi A1 AB rifle ama G3 rifle ama HE hand grenade kontra-nithoi 2-inch twins motor cell mari helmet mine bomb taramatoi tube launcher kun WB smoke bomb mari arming ring kun bulletproof jacket ama amasung detonator fuse anini
operation adu ayuk pung 8 makaida lushinki fagalaba khutsu khulai sing adu kumbi police station da sinaki bagaloinana case ama lokatuna makataba thabak paikhat pa hokre hairi Amaromda Manipur Police amadi Central Security Force singna Imphal West, Imphal East, 𝗥𝗢𝗟 amasung ꯆꯨꯔꯆꯥꯟꯄꯨꯔ district tongan ba matai amadi chingnaningai oiba mafam singda punna thi humbagi operation sing chathakre dolai thabi ching amadi sadang chingda chathakeba operation amada bunker manga thengnabadagi sidokre haina police tagi fangba pau amana hairi Indo-Myanmar ngamkhaida Churachandpur district ki Chalzangdagi Myanmar gi narco-terrorist group 𝐂𝐤𝐸𝗃 Liberation Army 𝐶𝐾LA gi kadar ani afaba nongmai taruk amadi nongmai maru kaya landa sizinnaba potchai sing drug amadi selga konana ngarang fare Myanmar dagi changlakpa narco-terrorist ani adugi phagatlaba khutsu kulai sing adu 5.56 rifle ani MQ assault rifle ama AK-47 ama M16 ama amasung telescope yauba sniper rifle amani 7.62 mm bol maru nifunipan 5.56 inches bol maru 𝗥𝗢𝗘𝗃 7.62 mm gi sniper bol maru mari binocular ama radio set charger ama Burmese thang ama khukri ama Aadhaar card ahum vehicle registration ama PAN card ama purse ama amasung Redmi 10A mobile phone amasung fagatli fariba khutsu khulai sing asidagi hena wahan thok leheliba potsak amadi opium khani chaurakna kilogram ani makhairom makhoi ani dagi phagatkiba asini loinana sel oina lupa lakh mari lising marifu taruk chamnga su makhoi ani dagi phagatki hairi Masina nahal makai Manipur gi lenga kokomi CSO sing amadi miyamna haiduna lakpa Myanmar dagi changlakpa illegal immigrants sing amadi narco terrorists sing na thokanba lani haibadu achumbani haibagi proof masana oijarakpa asini Chief Minister N Birena Myanmar gi 𝐶𝐾LA kadar ani Churachandpur dagi fakhiba asi achoba mai pakpa amani hairaduna hana Twitter kauramba X ta thagalakpa post amada hai 𝐶𝐾LA ani fariba amadi makoidagi khutsu khulai kaya phagaliba asina makoina Manipur amadi India gi mathakta lan hoduna charangnaba thokhanaba nation lana chathaba logtunabani haibasi mayek senghale Nauremthong Khulem Laikai area da CBI changlakpada athingba thamle karigumba amukhana changlaklabadi maduda thorakpa tekchak pumba lengakna pugadabani haina Nauremthong Khulem Laikai da miyamgi oiba wakat mifam pangthokre wakat mifam aduda tongan ba warul iba play card kaya sizinaki loinana pendabagi kholau kaya sulauki Nupi singi apunba yaifalup Nauremthong Khulem Laikai na sinduna pangthokiba wakat mifam aduda lamdam adugi maira paibigi member kayana saruk yakhi miyam aduda saruk yakiba mifam aduda saruk yakiba nupi singi apunba yaifalup Nauremthong Khulem Laikai gi member Sitala oinamna haikibada me ahumdagi haurakiba irangna maram oiraga mafam asida thodok ama thokhi Thodok adugi matangda CBI gi team amana mafam asida hanjin laktuna mafam asida leiriba miyoi singda kananu karino haina toina hangba ase laikai asigi miyamna yaningde Thodok adugi matangda CBI na thigatpham thokpa thigatpagi mahota mafam asida toina lakpa ase lakpiganu Lamphel police station leiri CRPF leiri makhoi kaidoraga leiribanu meyahumdagi thokliba irang asida mangkiba amati Hatkibasing CBI na thigatpiyu mahairoi anigi hakchang hauzik phawba imung manungda sinaba ngamdriba kari maramgino aduna mafam asida CBI gi team laklabadi maduda thoklakpa sing apa phattagi tekchak pumba Manipur lengangna pugadabani haina makhatana phongdokhi ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕꯅ ꯑꯩꯈꯣꯏꯒꯤ ꯍꯥꯠꯈꯤꯕ ꯃꯥꯡꯈ꯭ꯔꯤꯕ ꯃꯉꯛ ꯀꯛꯇꯅ ꯍꯥꯠꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯁꯛꯂꯕ ꯑꯅꯤ ꯑꯃꯁꯨ ꯉꯁꯤꯐꯥꯎꯗ ꯃꯁꯥ ꯐꯪꯗꯅ ꯂꯩꯔꯤ ꯂꯥꯟꯗ ꯁꯤꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯃ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅꯃꯛꯇꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯤꯒꯠꯄꯤꯗ꯭ꯔꯒ ꯇꯥꯡ 4ꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯍꯟꯖꯟ ꯍꯪꯕ ꯂꯥꯛꯄ ꯃꯊꯥ ꯁꯥꯍꯟꯕ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯉꯁꯤꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯊꯥ 5 ꯍꯦꯜꯂꯕꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯒꯗꯒꯦ ꯀꯔꯤ ꯊꯛꯀꯗꯒꯦ ꯍꯥꯏꯅ ꯃꯤꯄꯥꯏꯗꯅ ꯂꯩꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯉꯥꯏꯇꯅ CBIꯒꯤ ꯃꯤ ꯂꯥꯛꯑꯒ ꯃꯈꯣꯏꯅ ꯏꯪꯂꯤꯁꯇ ꯑꯣꯏꯔꯣ ꯍꯤꯟꯗꯤꯗ ꯑꯣꯏꯔꯣ ꯍꯪꯉꯅꯤ
खंगनी खंगजदबनी ना इमा इबेन मयामनी ना मणिपुर पुलिस का मुक ट्रांसलेट तौना होना बदा मखोइना हंगिबदुना करिनो अखोइना खुमिबदुना करिनो अखोजु खंगजबा ngamdaba इमा इबेल मयाम अमा यावरी मदुना मतुंगदि अमु हन्ना तौबिरकनु चंगसु चंगबिरकनु करी मरंगी सीबीआई लाकदोरिबनो लाकपा तारगदि कांगलुप नाइबा वायल तौबिगनु कांगलुप नाइबा वायल तौबो ओइबा तारगदि अफफता थोलकपा खुदिमक मणिपुर गवर्नमेंट पुगदबनी ꯃꯩꯍꯧꯔꯣꯜꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯛꯂꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯗ ꯃꯆꯣꯏ ꯇꯥꯕꯒꯨꯝ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯌꯦꯛꯅ ꯇꯤꯡꯈꯪ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯇꯨꯅ ꯏꯪ ꯇꯞꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅ MP ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯋꯥꯡꯈꯩꯗ ꯂꯩꯕ ꯊꯥꯡꯒꯄꯥꯠ ꯃꯄꯥꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯈ꯭ꯋꯥꯏ ꯂꯥꯛꯄ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯈꯨꯔꯥꯏ ꯂꯥꯛꯄ ꯋꯥꯡꯈꯩ ꯂꯥꯛꯄ ꯂꯟꯆꯤꯡꯄꯨꯔꯦꯜ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯄ ꯀ꯭ꯋꯥꯛ ꯇꯥꯟꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯊꯧꯔꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝꯗꯃꯛ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯕꯅꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯀ꯭ꯋꯥꯛ ꯇꯥꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯍꯥꯎꯔꯩ ꯅꯣꯡꯆꯨꯞ ꯇꯝꯅ ꯄꯥꯏꯈ꯭ꯔꯤꯕ ꯑꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ, ꯁꯕꯥꯎ ꯂꯥꯟꯕꯥꯎꯒꯤ ꯈꯨꯗꯝ ꯑꯣꯏꯒꯜꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯄꯨꯝꯅꯃꯛ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯨꯑꯣꯏꯕ ꯈꯨꯕꯝ 11ꯗ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒꯅꯤ, ꯄꯨꯝꯅꯃꯛ ꯌꯥꯏꯐꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯡꯗꯕ ꯌꯥꯗꯕ ꯇꯧꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝꯗꯨ ꯈꯛ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯛ ꯇꯥꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀ꯭ꯋꯥꯛꯀꯤ ꯃꯄꯥꯎ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨ ꯈꯖꯤꯛꯇꯪ ꯐꯠꯇꯦ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯐꯠꯇꯕꯗꯨ ꯑꯩꯈꯣꯏ ꯁꯅꯥ ꯀꯣꯅꯨꯡꯅ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯋꯥ ꯑꯅꯥ ꯇꯥꯒꯗꯕ ꯐꯠꯇ ꯄꯨꯝꯅꯃꯛꯇꯨ ꯉꯥꯛꯊꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯆꯧ ꯄꯨꯔꯦꯟꯅ ꯑꯊꯨꯕꯗ ꯃꯗꯨꯒꯤ ꯊꯧꯔꯝꯗꯨ ꯇꯧꯔꯒ ꯂꯩꯕꯥꯛꯀꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛꯇꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯅꯤ꯫ ꯑꯗꯨꯅ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤ ꯌꯥꯝꯅ ꯋꯥꯔꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯄꯨꯟꯅ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯃꯌꯥꯝ ꯑꯃ ꯉꯁꯤꯗꯤ ꯃꯆꯣꯏ ꯇꯥꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯥꯖꯖꯩ ꯃꯗꯨꯗꯤ ꯄꯨꯝꯅꯃꯛ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯄꯥꯡꯖꯔꯤꯕ ꯊꯧꯔꯝ ꯑꯁꯤꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯆꯤꯉꯨ ꯂꯥꯏ ꯀꯣꯝ ꯂꯥꯏꯁꯤꯡꯒꯤ ꯊꯧꯖꯥꯜꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯥꯟꯇꯤ ꯂꯩꯕꯗꯨ ꯊꯨꯅ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯌꯦꯡꯅ ꯇꯤꯡꯈꯪ ꯄꯨꯝꯅꯃꯛꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯗꯨꯒ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯔꯩꯕꯥꯛ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯔꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨ ꯀꯣꯅꯨꯡꯗꯒꯤ ꯅꯤꯡꯊꯧ ꯂꯦꯡꯊꯣꯛꯂꯝꯗꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯥꯡꯒꯄꯥꯠꯇ ꯂꯥꯛꯇꯨꯅ ꯐꯝꯅꯥꯏꯕꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡ ꯊꯧꯔꯝ ꯍꯧꯗꯣꯛꯇꯨꯅ ꯊꯧꯒꯜ ꯖꯒꯣꯏ, ꯂꯥꯏꯐꯝ ꯈꯥꯕꯝ, ꯑꯍꯜꯂꯨꯞ, ꯅꯍꯥꯂꯨꯞ, ꯄꯅꯥ ꯃꯔꯤꯒꯤ ꯇꯥ ꯈꯧꯁꯥꯕ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯖꯒꯣꯏ ꯏꯁꯩꯁꯨ ꯎꯠꯈꯤ꯫ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯊꯧ ꯄꯨꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯅꯤꯡꯊꯧꯅ ꯃꯅꯥ ꯐꯤ ꯈꯨꯠꯁꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯥꯡ ꯂꯧꯕꯒꯤ ꯃꯅꯥ ꯐꯤ ꯆꯅꯝ ꯅꯕꯆꯟꯗ꯭ꯔ ꯃꯤꯇꯩ, ꯃꯣꯏꯔꯥꯡꯊꯦꯝ ꯖꯤꯂꯟ ꯉꯝꯕ ꯃꯤꯇꯩ, ꯃꯨꯇꯨꯝ ꯃꯅꯤꯇꯣꯟ ꯊꯣꯛꯆꯣꯝ ꯁꯃꯨ ꯃꯆꯥ, ꯃꯣꯏꯔꯥꯡꯊꯦꯝ ꯕꯤꯅꯣꯏꯗꯁꯨ ꯈꯨꯠꯁꯤꯟꯅꯈꯤ꯫ BJPꯒꯤ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯄꯣꯂꯤꯇꯤꯛꯁꯅ ꯃꯅꯤꯄꯨꯔꯕꯨ ꯆꯥꯡ ꯑꯣꯟꯕ ꯉꯝꯗꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯔꯗꯨꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ AICCꯒꯤ ꯃꯦꯗꯤꯌꯥ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯆꯦꯌꯔꯄꯔꯁꯟ ꯖꯥꯏꯔꯝ ꯔꯃꯦꯁꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯊꯛꯇ ꯋꯥꯍꯪ 5 ꯍꯪꯈ꯭ꯔꯦ꯫ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯃꯦꯁꯦꯖ ꯑꯃꯗ ꯖꯥꯏꯔꯝ ꯔꯃꯦꯁꯅ ꯍꯥꯏ ꯍꯧꯈꯤꯕ ꯅꯨꯃꯤꯠ 165 ꯁꯨꯔꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯚꯥꯏꯂꯦꯟꯁꯀꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯍꯪ 5 ꯑꯁꯤ ꯍꯪꯕꯅꯤ ꯍꯥꯏꯈꯤ꯫ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯃꯗꯤ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯆꯠꯅꯕ ꯃꯇꯝ ꯂꯩꯔꯒ ꯃꯅꯤꯄꯨꯔꯗ ꯃꯤꯅꯤꯠ ꯈꯔ ꯆꯠꯇꯨꯅ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯗ꯭ꯔꯤꯕꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯂꯦꯛꯇꯦꯗ MLAꯁꯤꯡ ꯎꯅꯁꯤ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯌꯥꯎꯔꯤ꯫ Why has the Prime Minister refused to meet the Chief Minister of the state? Why has the Prime Minister refused to meet elected MLAs of the state, most of who belong to his party or his allies? Second, why has the Prime Minister, who pontificates on all topics under the sun, why has he spoken for less than 5 minutes in the last 175 days? And that too, he spoke in Parliament as a result of immense pressure brought on by the opposition. Third, why has the Prime Minister
continued not to meet the Union Minister of State for External Affairs who represents Inner Manipur in the Lok Sabha. A member of his own Council of Ministers he has not met. Fourth question. Why has the Prime Minister, who loves to travel across India, across the globe, why has he not found time, why has he not found it appropriate to visit Manipur even for a few minutes as an expression of his concern? And fifth, why has the Chief Minister of the state been allowed to continue? Across society in Manipur, people realize that normalcy, harmony, trust cannot be rebuilt with this Chief Minister, but this Chief Minister continues as if nothing happened. These are 5 searching questions that people are asking. Manipur International University के Directorate of Regional Indian Languages and Research na sinduna United Nations Day की थौरम गाड़ी दलैबा University asigi conference hold up पांगथोखरे थौरम अदुगी सरुकमा ओइना हंदक चेहिगी ओइबा अहुम सुबा Manipur International Oral Language amadi Oral Spoken Literature लोइनना short documentary film festival su पांगथोखे थौरमदुदा DRILR की Dean Professor Thokchom Chandramani, Manipur International University की Chancellor Dr. Harikumar Palathadka, amadi MOBC के Deputy Director Mohammad Salahuddin na थौरम मपु ओइना सरुक याखिबका लोइनना video conference के खुथांगदा पुणे की Basha Foundation के founder President 𝗬𝗎𝗓 amadi Agra के Central Institute of Hindi के Regional Director Dr. Parmansu Sarukyaki. Haudokpagi thauram ama oina the classical book of Holy Maydays dagi Lotokpa Sakok Thiren Isai amasu utki. Loinana Saknairaba Saisakpa 𝗂𝗏𝗡 Bobin amasung ADC Senapati के Deputy Inspector Puni Losi Anida Communal Harmony Award piduna ikai khumnaki. Thangtagi Guruda Professor of Practice ki title su khusinaki. Thauramadu mari lainana Professor Thokchom Chandramani na hai haukiba kumza lisingani sumna mapanda malemgi laimaidagi loan chama marifutara taruk mutki. Masidagi Manipur loan asiso aduki matik khudong thiba yaba fibam amada lakhi. Masigi matakta mamangayda Tamnaramba loan asi maitay mayekta tamlakpa asina hauziki mirolna mamangaygi layramba history kaya asi khangba ngambagi chang hantarakli. Aduna digital format ta ontokna mamangaygi oiba phungawari na chingba kaya asi hauziki mirolna khangnaba amadi masagi apamba lining laisholda chatkrabasu lamdamasibu mangba yade haiduna Mamang thaki chatnabi kaya adu video gi khuthangda puthokuna khanghanaba hotnabani haiki. अखोई पथांग पुथांग नाइना ओरल लैंग्वेज अमसुंग ओरल स्पोकन लिटरेचर से सिदि मरांग काइना लेरंबा मसी प्रिजर्वेशन अमसुंग प्रोटेक्शन हाइबदि डिजिटल डॉक्यूमेंटेशन अमसुंग कल्चरल हेरिटेज से तंगाई फदना मिनिस्ट्री ऑफ एजुकेशन लोइनना हॉर्टिकल्चर की डायरेक्टरेट अमदि जिजे अखोइना लाइव तौबिरिबा नॉर्थ ईस्ट न्यू टीवी सिगा अखोइगा पार्टनर ओइना जरगा डॉक्यूमेंटेशन की खोंगथांग अमो ओइना हाइरिबा प्रोग्राम से मणिपुर इंटरनेशनल यूनिवर्सिटी की मखादा डायरेक्टर रीजनल इंडियन लैंग्वेज ना भारत की अफावबा अर्बांतिका पुथोकिबा 𝗬𝗎𝗓 जी अमदि former founder president Basha Foundation amadi Maharashtra Language Advisory Board ki 𝗬𝗎𝗓 amadi Ministry of Education Kendra Hindi Sansthan Agra Education Ministry ka punla hariba function asi tangai fadana mangtharulaba loan sing se Manipuri loan ta natana nipan suba schedule da chandriba loan mayam se masi tangai fadana protect taunaba loina patang putang naina koina phungawari English tana oral language or spoken literature se masi kalauna bagi damak tungi mirong gi damak ta akoi hariba conference asi sinjabani Thoubal District asu asiba oki sample sing test tobada African swine fever positive oiramba thingnare haiduna laina asina mioibada sandokte hairagasu nare khanglaba ok sing miyamna chabiganu haina district veterinary office Thoubal gi joint director S Binod Kumari Debina phongdorakli Hiramasigi matangda aikoigi paumina district veterinary officer office Thoubal gi joint director S Binod Kumari Debi gi unabada mahangna hai Thoubal district ke mafam kayadasu ok siba nabagi pau hek fangbadagi department na officer sing mafam kayada thaduna ok sibagi maram thigatpagi thabak chathaduna lakli district asigi salumfam amasung
KVK Thaubalda ok sibagi pau fangbaga asiba ok adu postmortem tauraba matungda sample sing adu DI lab ke team na Guwahati da leiba North East Regional Disease Diagnostic Laboratory NARDDL da thaduna test tobada African swine fever positive oiramba thengna khibani Laina sandokliba mafam sing infection zone amasung surveillance zone oina lautoktuna mafam sing adu control amasung containment taunaba thabak paikhatba horagani haina mahakna makhatana phongdokhe Laina asina atopa mafamda sandoktanaba National Action Plan on African Swine Fever ge makhada rapid response team semduna thabak sing paikhatba horagani ok naba yauragadi department da pau PBU kanagumbana asiba ok sing adu turel da labuk lamhang da hundokpa tawbigano hairaduna masina laina asi hena paksana sandokhanbada mateng pangba oina thokani hainasu District Veterinary Office Thaubal ge Joint Director S Binod Kumari Devi makhatana phongdokhe Thobal District tasu African Swine Fever haiba okta badiyam sigan balana si positive oire kanogi matungna NARDDL haidana Guwahati da leiba lepsida thadana yengbadagi positive oire masi aikoina DI lab ki team na KVK wangbal aduga mana salongphanggi seram surjit singh magi farm dagi DI lab ki team lakiraga tarikh October 16 da sample longi khibani aduga DI lab ki team na 21 October da tharba matungda 22 October sida koi positive oire haidana lai koi department na paikhat kadaba thobak mayam ama koi simbalam balore koi huji haiba jaga ani sida infected zone ani surveillance zone infected zone sina 1 km area epicenter dagi aduga surveillance zone sina epicenter dagi 10 km ni adubu infected zone gi 1 km se lokhoga 9 km gi area sida survey tawani surveillance team na Manipur da hauzik thokliba irang asida Indian Red Cross Society IRCS na mateng pibagi chatharakpa thaurangi saruk ama oina IRCS Manipur State Branch amadi IRCS Bishnupur District Branch na Bishnupur District ke manung chanba utlauda leiba Sai Complex ta Peace Committee Nambol AC na hangliba relief camp ta ngasisu relief ke tengbang polam sing yen thokre Relief ki polam sing mateng yenthokpa aduda IRCS Manipur State Branch ke Chairman Narendra Ningomba, Vice Chairman Dr. Laishram Manglem, Secretary Athopam Nabachandra, Treasurer Premjit Nauroibam, Bishnupur District Branch ke Secretary Dr. Huidrom Roman, Publicity and Public Relations Secretary Huidrom Ronibala Amadi Atay IRCS ke volunteer sing su sarukyakhi. Thauramduda relief camp aduda leiba imung yankai mathoida kitchen set kankal amadi blanket sing yenthokhe tengbang polam sing yenthokpaga mari leinana Narendra Ningombana phongdor kibada hauzik relief camp ta leiringai dadi organizers sing volunteers sing na nongmagi mathau taba polam khunimak pibiri adubu hayeng ko na isa gi mafam singda hanakraba matungdadi mafamduda season nalaba karisu leiramloi matamduda ngasi Red Cross na pizariba mamal yam kidraba polam sing asi soidana mathau tarakani maduda polam sing asi season nabiyo haiki amaromda Bishnupur District ki Kumbi SC da leiba wangu salungkhong wangau ahaluk higher secondary school Kumbi Community Hall Sangit Lampak 𝗖𝗥𝗢𝗙 Government High School Moirang SC gi 𝐂𝐢𝐯𝐿 Primary School Thanga SC ithing Relief Camp Thanga Chingkha amadi Oinam SC gi Oinam Government High School Leimaram SC Girls Hostel tonganba mafam singdasu kitchen set kankal blanket sing mateng oina koina chatana yenthokhe Sugnu SC gi manung hanjinba mafamda hangba relief camp anida ngase Phyto Life Company gi Managing Director oiriba Lilong Chazing Santipur dagi Soibam Sarat Singh na Kambal
ꯆꯥꯝꯃ ꯌꯥꯡꯈꯩ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯉꯁꯤ ꯀꯝꯕꯜ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯔꯤꯂꯤꯐ ꯁꯦꯟꯇꯔ ꯑꯅꯤ ꯑꯗꯨꯗꯤ ꯆꯥꯏꯔꯦꯜ ꯃꯈꯥ ꯂꯩꯀꯥꯏꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯅꯨꯡꯉꯨꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯁꯦꯟꯇꯔꯅꯤ ꯍꯥꯏꯔꯤꯕ ꯔꯤꯂꯤꯐ ꯁꯦꯟꯇꯔ ꯑꯅꯤ ꯑꯁꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯍꯥꯡꯕ ꯑꯣꯏꯕꯅ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯋꯥꯠꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯌꯥꯝꯗꯒꯤ ꯃꯇꯦꯡ ꯏꯐꯪ ꯐꯪꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ ꯔꯤꯂꯤꯐ ꯁꯦꯟꯇꯔ ꯑꯅꯤ ꯑꯗꯨꯗ ꯃꯔꯨ ꯑꯣꯏꯅ ꯁꯦꯔꯧ ꯅꯥꯄꯠ ꯇꯥꯡꯖꯦꯡ ꯑꯍꯜꯂꯣꯞ ꯑꯃꯁꯨꯡ ꯆꯟꯗꯣꯜ ꯄꯣꯛꯄꯤꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏ 290 ꯔꯣꯝ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯤ ꯐꯥꯏꯇꯣꯂꯥꯏꯐ ꯀꯝꯄꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨ ꯑꯣꯏꯕ ꯂꯤꯗꯔ ꯀꯌꯥꯅꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯈꯤꯕ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯅ ꯆꯥꯏꯔꯦꯜ ꯃꯈꯥ ꯂꯩꯀꯥꯏ ꯔꯤꯂꯤꯐ ꯁꯦꯟꯇꯔꯗ ꯀꯝꯕꯜ ꯌꯥꯡꯈꯩ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯅꯨꯡꯉꯨ ꯔꯤꯂꯤꯐ ꯁꯦꯟꯇꯔꯗꯅ ꯀꯝꯕꯜ 100 ꯃꯇꯦꯡ ꯄꯥꯡꯂꯝꯈꯤ ꯔꯤꯂꯤꯐ ꯁꯦꯟꯇꯔ ꯑꯅꯤ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯤꯟꯅꯕ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯕ ꯑꯄꯤꯜꯁꯤꯡꯁꯨ ꯇꯧꯔꯛꯈꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯏꯇꯣꯂꯥꯏꯐ ꯀꯝꯄꯅꯤꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯁꯣꯏꯕꯝ ꯁꯔꯠꯅ ꯍꯥꯏ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯈꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯎꯪꯈꯠꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯁꯦꯟꯇꯔꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯄ ꯑꯁꯤꯗ ꯑꯌꯤꯡꯕ ꯉꯥꯛꯊꯣꯛꯄꯗ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯅꯕ ꯀꯝꯕꯜꯁꯤꯡ ꯌꯦꯟꯊꯣꯛꯄꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯅꯨꯡ ꯍꯟꯖꯟꯅ ꯃꯔꯨ ꯍꯨꯟꯖꯕ ꯐꯥꯏꯇꯣꯂꯥꯏꯐ ꯀꯝꯄꯅꯤ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯀꯌꯥꯗ ꯂꯦꯞꯇꯅ ꯇꯦꯡꯕꯥꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯃꯈꯥ ꯇꯥꯅꯁꯨ ꯄꯤꯈꯤꯒꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯅꯤꯅꯁꯨ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯕꯤꯔꯛꯅꯅꯕ ꯑꯄꯤꯜ ꯇꯧꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯔꯤꯂꯤꯐ ꯁꯦꯟꯇꯔꯁꯤꯡꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯂꯩꯉꯥꯛꯅ ꯃꯁꯥ ꯃꯁꯥꯒ ꯆꯥꯅꯕ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯊꯕꯛ ꯄꯤꯕꯤꯔꯕ ꯑꯁꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯁꯦꯟꯇꯔꯁꯤꯡꯗꯁꯨ ꯌꯧꯍꯟꯕꯤꯌꯨ ꯊꯥ 5 ꯍꯦꯟꯅ ꯂꯩꯉꯥꯛꯅ ꯏꯟꯇꯔꯅꯦꯠ ꯊꯤꯡꯂꯛꯂꯤꯕ ꯑꯁꯤꯁꯨ ꯍꯥꯡꯗꯣꯛꯄꯤꯔꯒ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯌꯥꯕꯨ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ ꯅꯤꯡꯊꯝꯊꯥ ꯆꯪꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯐꯤꯔꯣꯜ ꯈꯔ ꯌꯦꯟꯊꯣꯛꯆꯕ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯡꯗ ꯍꯟꯖꯤꯟꯖꯔꯀꯥꯟꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯅꯦ ꯇꯥꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯅꯤꯃꯛꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯁꯤꯒꯨꯝꯂꯕ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕꯁꯤ ꯈꯟꯕꯤꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟꯕꯤꯅꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯕꯤꯗꯨꯅ ꯊꯝꯕꯤꯔꯤꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯡꯗꯣꯛꯄꯤꯔꯒ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯊꯦꯡꯅꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯕꯤꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯒꯣꯔꯃꯦꯟꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Years of trusted diagnostic service, Babina Diagnostics. Break ki matungda mayambo amuka hana taramna okchari. Leiriba irang maragasida chahi amagi chananaba yamna wana ukhiba law mulle haidna Bishnupur district ki lawfam khara khawruraga ngarangdagi ngasi fawba churakpa nongna amuk chotpadagi lawmi sing paktakna pakhatnabaga loinana chauna khudong chadaba ama mayoknare khara sangna khawhoba lawfam kharadi mi mayamna puduna phawbai paiduna thamhaure phawbai sing asidi nom khara hek hangbaga thuna yeiba yagani khawriba lawfam sing asida natana district asigi lawfam ayamba phaw loina munduna sanamachu oiduna onduna lokpa yanare
district asigi Moirang block ki high canal mathaki lofam ayamba irang sina low uba yakidabani. Uriba lofam kharasi mapungfana loknaba lomi singna khaurang na ngainabadu nongna amu akaiba pibana maram oiraga lomi singda ningba kaihanbagi machak ama mayuknare haina mafam adudagi aikhogi paumina hairakli. High Court of Manipur, High Court Bar Association of Manipur amadi Regional Institute of Medical Sciences RIMS ka punna khutsamnaduna blood donation camp ama ngarang RIMS blood bank ta pangthokre. Blood donation camp aduda High Court of Manipur gi Judge Justice Aribam Guneswar Sharma, Judge Justice 𝗁𝗡𝗥𝗚𝗓 Silu, Senior Advocate Singh, Judicial Officer Singh amadi Bar Association gi thaumi kayasu sarugyakhi. Thauramadu mari leinana Justice Aribam Guneswar na hai Manipur da blood donation tawbagi chang asi yamna nemi I pithokpana aikhoida mangzabalei haina khaliba asi aranba wakhalni. Aranba wakal na mangjil thadana I pibada kiba yana kinaba kaya yauri. Masidagi tingna ba punna miyamda wakal tahanba ama changi. Makata na High Court ki maikaidagi su angamba thakta mateng pangna ba sem saduna lei haina Justice Guneswar Sharma na haike. City de su khitang blood replace tawwa yena khoina silaga tawjordinga khoingan Jennings ta ama hawre ri makha RIMS nga si tawre ado paraksi na arobe na te sum khoi staff nga si yaw nga bawda ba employee khitang masada ana yek lebi de pi nga bawda khotta ba yaw mayam do khoi base by base adum weekly monthly adum akoy bar masum dance kulaga akoy adum mi taragi kunji si thar ko ye mo program ite akoy na court ki site ki so judiciary site ki so akoy na leba ki awa calamities ma khalam ne blood ki judiciary aro sida akoy na khitang contribute tawwa adu loina na mayam da awareness no position mani hada khalaga kosi tawjone mayam na I donate tawbada ki ba phawi ganu only criteria is anemic or vedavni means 12.5 hemoglobin preferably akoigi ayamana male oina hana yengi adagi ladies side takra anemic oibagi common oibanina we normally see more donation from the males nupagi oina adu nupi mayam su adum donate tawba yai blood donation gi ke mama aigoi High Court ki side gi hangdok se hai bada aigoi ayamna harau na pangthokhi bani ngarang su Jennings ta yam phajana pangthokhi legal fraternity gi side gi su yamna thamoy yam chawba praja gi hujiki leiba dengi sigi awaba thengnari basida aigoi mayam su mateng pangkom thoi part of society aigoi Manipur gi praja mayam gi pangthoi ba blood donation gi thoram se nasina loisan banate voluntarily thorakpa mayam do mathang aigoi adum thajarakke. Global Manipuri Federation GMF ki sarukama oiriba United Arab Emirates teleiba maitei singna mangarak suba phase ki oina angamba sel khaigat naduna kuki mob singna mayum makai mai thadok pikibadagi lanjen naraklaba awaba taraba miyoi singna leiriba moirangi relief camp marida tengbangi potlam sing yenthokre nauna angang unarabi nupi sing amadi angang singi mathau taba potlam sing loinana atei hingbada changdaba yadraba potlam sing su khusinakre GMF UAE chapter na mating pangkiba relief camp sing adudi ngangkhalawai upper primary school relief camp Koyol Lekaitel relief camp Moirang Lamkhai Konjengbam community hall relief camp amadi Chingu ta Thangjing guest house relief camp ni Matung tarak padasu Global Manipuri Federation na angamba mateng pangkigani hairakli. Global Manipuri Federation GMF UAE chapter haidana laibiriba aikogi nioi mayamna saba maitai macha mayamna Manipur India gi mapanda laiba koi isinau mayamna punsallaga aikogi ngasi awaba taraba isinau laiba mayam sigi mateng oinaba angamba mayam ma angang singi sanapot adagi aikogi macha senbi sing sinagadaba sangom nungom adagi aikogi kerom board sanitary items mayam ma makhan mathen cheng yauri asi gumba mayam asi aikogi game sida ngasi
ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯃꯌꯥꯝ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯄꯣꯠꯆꯩ ꯈꯔꯗꯤ ꯄꯤꯕꯤꯔꯦ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯐꯤꯔꯣꯟꯗ ꯑꯣꯏꯔꯁꯨ ꯃꯆꯥ ꯃꯆꯥ ꯈꯔ ꯑꯗꯨꯝ ꯐꯪꯖꯔꯦꯀꯣ ꯑꯗꯨꯗꯨꯒ ꯄꯣꯠꯆꯩꯁꯤꯡꯁꯦ ꯍꯥꯞꯅꯅꯕꯗꯤ ꯂꯩꯇꯕ ꯕꯣꯔꯥꯗ ꯁꯨꯝ ꯍꯥꯞꯄꯒ ꯊꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯅꯝ ꯆꯦꯜꯂꯤ ꯁꯣꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯄꯣꯠꯆꯩ ꯍꯥꯞꯅꯕ ꯈꯥꯎ ꯀꯩꯅꯣꯃ ꯕꯦꯒ ꯖꯝꯕꯣ ꯍꯥꯏꯕ ꯖꯝꯕꯣꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯖꯝꯕꯣ ꯕꯣꯛꯁꯀꯨꯝꯕ ꯐꯪꯗ꯭ꯔꯤ ꯁꯨꯕꯁꯦ ꯈꯔ ꯊꯝꯖꯅꯤꯡꯉꯦ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯋꯥꯔꯣꯏ ꯆꯤꯡꯗꯒꯤ ꯂꯥꯟꯖꯦꯟ ꯂꯛꯇꯨꯅ ꯂꯩꯃꯔꯥꯝꯒꯤ SC ꯒꯔꯜꯁ ꯍꯣꯁꯇꯦꯜ ꯑꯃꯗꯤ ꯂꯩꯃꯔꯥꯝ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯇꯔꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯥꯛꯇꯨꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯦꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯑꯃꯗꯤ ꯐꯤꯔꯣꯜꯁꯤꯡ ꯌꯦꯟꯊꯣꯛꯈꯤ Political Party Taragi Maru Oiba Luchingba Amadi Party workers sing Yauba Mifam Aduda JDU gi spokesperson Dr. Nimaichan Luwang Nahai Lengakna relief camp the Ladyba inmate sing da Piriba Senfam Asi Yamde Tangai Fadana Lupa listing Taradagi Kun Fauba Pihaningi Thamanga helaklaba irang asina maram oiraga mayum thadokuna leiriba mioi sing asi masa masagi laifamda hanjinba yanana ba lengakna nakal animakta wari sanadana warushin ama purak haningbagi apambasu phongdoki Nakalama Romda retired chief secretary O Nabakesor na haikibada Hauzik Paliba Lengak Asi Leibak Ngakpa Haitaba Lengak Adu Oire Relief Camp the Ladyba Mioi Singna Mayumda Hanjinba Pamliba Asigi Matangda Lengak Nakari Taurang Paikatle Makoi Asi Relief Camp ta Adum Thamba Pamlibara Haina Hanki BJP ki President A. Sardana Hauzik Tokliba Irang Asi Kukiga Maitai ki Marakta misunderstanding ama Laibadagini Hairiba Asi Kari misunderstanding no Miyamda Sengok Haninge Haiki Loinana Chahi Farakadauraba Irang Sigi Lengakna Kari Tauri Tumina Yengduna Lairiba Karigino Negotiation Taunaba Hotnaduna Kuki MLA Taraga Lengaka Wari Sanaduna Irang Asi Atubada Lushina Bahotnabiu Haiki Makoi makoi mayumda hanjilaga negla sutam bani khangdi ma ya hani hingna wi lambi ne sepa nai khangdi madu tawni bage damakta manipur sarkar na kari skin rage manipur sarkar na pam se moje relief scheme se sum laiba temporary laiba mone sarve se da punchi super laiba ado pambiri bra madu de relief game da laiba miyam jingsina pamde makoi project ta jingmak mayumda haningi masigi damakta manipur sarkar na matam magan matawuna hataru mangre hojikti matam magan biranu akan bathabak afaba khongthang lokat pidana hane sauna ge belasu pakhongladana bi singju isinang ni meitai singju amatani tangkhul gi amta de ukul chatna a samar capital hoini ponena langthoi kuki gi damta su chief minister na kai doi langthok tri bo manipur si apun na oina thambe adi kuki meitai ana khaibi yabro ekoi amatani haibagi adom gi wakal londa lebak pari ba statesman amo gi mogul do uthoga thabak paithanani Ngasi All Manipur Women's Voluntary Association Amawabagi Kontra Marirak Suba Mapok Numika Mari Lainana Amawaba Jiribam Branch na Jiribam ge Bijanagarda Leiba Multi Sports Complex ta Hangliba Relief Camp ke Angang Sing Amadi Chingdong Lekai da Leiba Children Home Sing da Chatuna Chana Thaknaba Achapot Amadi Stationery ke Potlam Sing Khosenakre Ngasigi Kongchet Aduga Mari Lainana Amawaba Jiribam Branch ke President Thokchom Priyadarsini Devi Nahai Kumon Numit Asiga Mari Lainana Amawaba Jiribam Branch na Jiribamgi Bijanagar da Hangliba Relief Camp da Leiriba Angang Sing Amadi Pachau Chingdon Lekai da Leiba Children Home Ahumda Ngamjaba Chana Thaknaba Amadi Stationery ge Potlam Sing Mateng Pangbani Loinana State Asida Thokliba Pamdaba Irang Asina Maram Oiraga Handak Chahigi Oinadi Yamna Chauna Pangthokpa Ngamkhidre Adubu Mathang Tarakpa Chahi Singdadi Masidagi Hena Chauna Pangthokpa Ngamba Oige Haina Mahakna Fongdoke Amoba Jiribam Branch na Amjaba Mateng Khara Kozari Leiriba Irikem Amadi Children Home Ahumsida Ngamjaba Angang Singi Damakta Chanaba Pencil Amadi Notebook na Chingba Ngamjaba Mateng Khara Pangzari Laluliba Lelabati Irang Asina Maram Oiraga Yamna Chauna Pangthokpa Ngamjagasu Mathangi Chahida Sidagi Hena Hana Chauna Phajana Pangthokpa Ngamba Oijage Sangom Sumpam Sahirga Mari Lainana Same Kiba Joint Action Committee na Misi Asiga Mari Lainana CBI da Tigathanaba demand tawkre
ngarang Ketrigao Community Hall da misi asiga mari leinana JAC na sinduna pangthokiba miyamgi mefam amada AMSO PSO CPCM UMPC MMWO Ampako Amokok amadi All Kwakta Coordinating Committees ke mihut sing yaudana warep kaya lokhi loinana mefam adada misi asida chenaba miyoi sing ngarang dagi hauduna pung nifunipan gi manungda puthoktuna sangwom sungpham sahirgi imung manungda achumba wayal fanghalu haina phongdokhi amadi mari leinaba miyoi singna misi asida chenaba miyoi sing fadriba fauba JAC na sangwom sungpham sahirgi asiba hakchang loroi hairi JAC asigi matung inna takhel khunda mob na maram oiraga thokiba thodok asigi matangda Lamlai Police Station da FIR case ama lokhatpada office in charge ke maikaidagi checksin daba kaya thingnaki maramasina mari leinaba authority na Lamlai Police Station ge officer amadi staff singi mathakta chapchaba action lokhatpina baso phongdokhi amasung case asi CBI natraga NIA da sinabina baso phongdokhi India Meteorological Department IMD gi matung inna hamun haina mingthonba cyclone asi awang nungchuk thangba Bay of Bengal Yorakpada Mapangal Hena Kankhatuna Yamna Satiba Khonzel the Lakpa Yana Lady Hairi Iran na hamun haina thonba cyclone asi Persian degi lauthokpa wahai amani IMD gi matung inna pung taruk lomgi matungda hairiba cyclone asi very severe cyclonic storm VSCS olakpa yana laibaga loinana awang nungpok amadi Bangladesh ki samudra torbanda Khepurapara amasung Chittagongda nungsit sitpagi chang pungda kilometer humfu manga dagi na humfu taram manga fauba situna lansilakpa matamda hayeng faubagi manungda tapna hanthakiba yai hairi masiga mari leinana IMD na awang nongpoki state sing maruoina Manipur Mizoram Tripura Meghalaya amadi Assam ge khathangba saruk singda ngasidagi hauduna October 13 fauba nong chuba yai haina khangalakli loinana hayeng nong kanna chuba yana leibaga loinana October 13 fauba nong titli chuba yai amasung masiga mari leinana ngami singna ising kumdanaba amasung cheksinaba mangjonana khanghalakli Bahujana Sahitya Academy National Committee of India na tha sigi tara mangada Godavari Auditorium New Delhi da pangthokiba Bahujana Writers Fourth All India Conference ta Bahujana Sahitya Academy ge Manipur State President Fanzowam Lanajit Singh na Manipur da haukiba May humdagi thoklakliba Kanglup ani gi lan asigi matangda warep kaya Pukhatkibaga loinana lana sida laikhidraba singge mapamda ikai khumnaba utna minute ani tumina lepki conference aduda government of Delhi gi cabinet minister Rajkumar Anand Karol Bagh AC Delhi gi MLA Vishas Rabi Supreme Court ke advocate Bijay Kumar Rabi BSA gi national president Nala Radha Krishnana Mathang sitna chief guest of honor special guest amadi president oiduna station ahum thokna India gi state ko nipandige delegate lisingama romna saruk yaduna mapung phana pangthokhi hairi Selen Digital na chahi gi oina tongan ba lamda thabak tawriba miyoi singda piba Selen Digital mana Manipur Imagi Athoiba Mapari 2023 Manipur Imagi Athoiba Mamumloi Listingani Kunhumdoi Art and Culture gi lamda thabak tawriba Thobal Ningombam Tomba Singh Amade Bishnupur Ward number 10 dagi Maisnam Thoiba Singh da Manipur Imagi Athoiba Mapari Listingani Kunhumdoi Amade Yamna Naha Oiribi Chingaren Tesbur Mamang Lekai dagi Khoishnam Daina Chanuda Manipur Imagi Athoibi Mamumloi Lisingani Kunhumdoi Piragani Haina Selen Digital gi Field Publicity Officer 𝗥𝐿𝐴 James na Thadorapa Cherol Amada Khanghalakli Hairiba Manasi Laikhidrabi Thiam Ongbi Amravati Devi gi Mingda Mapuroiba Thiam Somen Singh na Kachabani Manasi Mathang Thagi Ahanba Chayolda Selen Digital gi Office ta Pangtokadaba Thauram Amada Lantokani Hairi Charangpat Nepra Company Thaubal Athopam Amadi Khangabok Pauduna Cheliba Arung Turel
Maril Oiriba Charangpat ke Mafam Karada Asiba O Nganu Ahangba bottle kaya turel asida thadaduna ising ase motsil hale hairi kunja amana phongdorak pagi matung ina mioi lising nifu henbana thakna chanariba turel asida yamna wakal tadaba mioi tawgadaba thabak mioi kharana atamnana chatharakliba asi Kudakta lepiyu loinana asigumba thabak chatharakliba mioi sing asibu mari leinaba department singna logi mating lauduna akanba cherak pibiyu haina phongdorakli ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯑꯁꯦ ꯑꯩꯈꯣꯏ MLA ꯁꯥꯍꯦꯕꯅ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯤꯡꯈꯠꯇꯅ ꯏꯁꯤꯡꯁꯤ ꯆꯥꯔꯤꯕ ꯏꯁꯤꯡ ꯑꯁꯤꯗꯩꯗ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯏꯁꯥꯒꯤ ꯑꯣꯛ ꯌꯦꯟ ꯁꯤꯔꯒ ꯇꯨꯔꯦꯜꯗ ꯊꯥꯗꯔꯛꯄꯁꯤ ꯇꯧꯕꯤꯒꯅꯨ ꯇꯨꯔꯦꯜꯗ ꯑꯣꯛ ꯕꯣꯔꯥꯗ ꯍꯥꯜꯂꯒ ꯊꯥꯗꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯤꯅ ꯏꯁꯤꯡ ꯆꯤꯡꯈꯠꯇꯅ ꯆꯥꯔꯤꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯅ ꯁꯤꯌꯧꯅ ꯐꯠꯇ꯭ꯔꯕ ꯀꯥꯟꯁꯤꯗ ꯂꯩꯅꯥ ꯂꯥꯏꯆꯠꯅ ꯑꯃ ꯅꯠꯇ꯭ꯔꯦ ꯑꯃ ꯅꯥꯔꯕ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏ ꯑꯣꯛ ꯌꯦꯟ ꯊꯥꯗꯔꯛꯄꯁꯤ ꯇꯧꯕꯤꯒꯅꯨ ꯑꯃꯦꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨ ꯅꯥꯗꯅ ꯂꯩꯔꯕ ꯑꯣꯛ ꯀꯌꯥ ꯑꯃ ꯑꯁꯤꯕꯁꯤꯡꯁꯦ ꯐꯨꯝꯖꯤꯜꯂꯒ ꯃꯥꯡꯍꯟꯈꯤꯕꯒꯤ ꯃꯍꯨꯠꯇ ꯇꯨꯔꯦꯜꯗ ꯊꯥꯗꯔꯛꯇꯅ ꯕꯣꯔꯥꯗ ꯍꯥꯜꯂꯒ ꯕꯣꯔꯥꯗ ꯍꯥꯟꯗꯕꯤꯗ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯛꯇꯅ ꯉꯁꯤ ꯑꯔꯣꯡ ꯇꯨꯔꯦꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯍꯜꯂꯦ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯆꯔꯥꯡꯄꯥꯠ ꯃꯅꯤꯡꯗꯒꯤꯅ ꯃꯃꯥꯡꯐꯥꯎꯗ ꯂꯩꯔꯤꯕ ꯖꯒꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯗꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯑꯣꯛꯁꯤꯡ ꯑꯁꯤ ꯉꯁꯤ ꯊꯥꯗꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯛꯅ ꯆꯥꯅꯔꯤꯕ ꯏꯁꯤꯡ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯍꯜꯂꯦ ꯃꯁꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯏꯁꯤꯡꯒꯤ ꯀꯥꯟꯅꯕ ꯃꯤꯑꯣꯏꯕꯗ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯃꯆꯥ ꯈꯛꯀꯤ ꯑꯣꯏꯕ ꯀꯩꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇꯧꯔꯛꯄ ꯊꯕꯛꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯇꯧꯕꯤꯒꯅꯨ ꯍꯧꯖꯤꯛ ꯊꯥꯗꯔꯛꯏꯕ ꯃꯤꯁꯤꯡꯗꯣ ꯑꯩꯈꯣꯏ ꯊꯤꯒꯠꯂꯀꯥꯟꯗ FIR ꯑꯃ ꯄꯥꯜꯂꯀꯥꯟꯗ ꯃꯈꯣꯏ ꯃꯇꯤꯛ ꯆꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯅꯅꯕ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯆꯔꯤ Council of Higher Secondary Education Manipur Kosemgi Kuntrani Thoisuba Mapol Kumongi Thauram Ngarang Babu Parada Leiba Kosemgi Auditorium Hall da Pangtokre Thauramadu Kosemgi Hanegi Chairman Dr. 𝐻𝐸𝐺 Athoiba Mithung Len Kosemgi Chairman Takhelambam Ozitna Thauram Mapu Kosemgi Hanegi Secretary Sarangajit Kundrakpom Secretary CH Biren Amadi Controller of Examination O Zoina Akhanaba Mithunglen Singh Oina Sarugyakhi Thauramadu Mari Leinana Kosemgi Hanegi Chairman Dr. 𝐻𝐸𝐺 Hai Council Gi Official Singna Yamna Singna Exam Pangthokpa Changi Sanglaba Chahi Kuntrani Thoi Rom Asida Maipakna Exam Pangthoktuna Lakpagum Tungda Lakadaba Exam Singdasu Integrity Leina Amadi Thamoi Singna Mahairoi Singgidamak Khanduna Exam Pangthokpa Tangai Fade Exam Pangthokpada Khurau Thangba Kaya Laklabasu Achumbagidama Council Gi Officer Singna Kanasu Kiba Leitana Thengnaba Mathok Tai Haiki Council Asida Thabak Tauriba Staff Singna Council da Matamgi Deputation Lakliba Chairman Secretary Controller Singh Asi Matam Khara Khakini Haiba Wakal Thadoktuna Lakliba Higher Authority Singna Punduna Council Asi Chakhanaba Hotnabiyu Hainaso Appeal Tauke United Naga Council UNC-na Manipurda National Register of Citizens NRC Athubada Chana Hananaba Lengakta Demand Tauriba Asi Global Manipur Federation GMF-na Saugatli Haina GMF-na Thadrokpa Cherol Amana Hairakli Asia, Australia, America, Middle East, New Zealand, Africa, Amadi, Europe da Leiba Manipuri Macha Singna Punsilaga Semba Global Manipur Federation GMF ke media team Amana Thadurokpa Cherol Asina Hai Manipur da NRC Chana Hanba si Maru Oiba Wafam Ama Oirakli Maramdi Masi Chana Bana Yelhomi Kanano Haiba Kangduktuna Mapandagi Lakpa Foreigner Sing State Asidagi Lautokpa Lairagani Haidi NRC Chatnabana Mitop Kanano Haiba Laina Kangdokpa Ngamgani Maram Chadana Kangen Hengalakliba Missing Asigi Chapchaba Kudam Ama Panglaba Matungda Irang Asi Lushin Badasu Mating Oiragani Haina Cherol Asida Palli Cherol Asina Hai Hokiba Chahi Kara Asida Lona Yadaba Mawongda Foreigner Sing Changsil Lakpana Lamdam Asida Lairiba Furup Singna Miyam Marakta Amasung Political Gi Oiba Charang Naba Kaya Mayuk Nahali Manipurda Chinkuki population Kangen Hengalakpa Asina Lam Amadi Socio-Political Amasung Semilon Gi Hiramdagi Yelhomi Oiriba Maitei Amadi Naga Singda Mipaiba Pokhale
Power paiba politicians singna election da makhoi seat masing hengatpa yanaba 𝗔𝗥𝗥𝗘𝗦 sing ase lamdam asida 𝗔𝗥𝗥𝗙𝗧 yaudana amadi logi wangmada changhallakpani haire. Government ki data amasung local media singda Phongkiba information ki matung ina Churachandpur, Kangpokpi, Chandel amasung Tengnopal district da 𝗔𝗥𝗥𝗘 population ing lisingani taramatoida lakh mga henna hengalakli. Adumainamak makoyi population ase ing lising ani subna amada subna tagi lakh aniga lising marifu humdoi khak leirambani. Loina Myanmar da thokliba political gi charang naba asina Manipur da lakh tara rom Indo-Myanmar borderland sinduna changsil laklamba yai hairi. Maramasina lengangna NRC ki base year 1951 oihanduna atubada NRC Manipur da chatna handuna yelhomi natabasing khangdok naba hotnaba tangai fadre haina GMF na achetba wafam phungdurakle. Sports ke pauda hauzik gawada chathariba kuntratarit suba Asian Games ke manungchanna Padam Sports Complex ta Manipur ge Ruban Maitei sana samna vaulting table amadi floor exercise ta final round changna ba hotnabada pikiba performance na sanari singi marakta ahenba tanabage meeting hongamdraba nungairaba mikup khara pikre haire. Vaulting table da Ruban sana samna 13.175 score tawduna qualifying round ge ahum suba ranked lady. Haryana ge Ganesh Aryal na 13.275 score tawkhe aduga Aryan Sanjay Devadena 13.250 score tawkhe. Floor exercise ta Ruban Maitei na 13.10 score tawduna qualifying round ge taret suba ranked lady. Qualified oiraba gymnast singna October 28 vaulting table amadi floor exercise ke aroiba round da compete tawnagani. Kazakhstan Kazakhstan na yumbu oiduna chathariba Asian Boxing Confederation ASBC Asian Junior Boxing Championship 2023 da KG humdoi gi category da ngarang India ki mahut sinduna saruk yariba Manipur gi Moirangthem Kabiras na yumbu oiriba Kazakhstan gi 𝗖𝗥𝗥𝗙𝗧 preliminary round da point ahum anida maithiba piduna quarter final changkhre. Play adugi ahanba amadi anisuba bauta 𝗖𝗥𝗥𝗙𝗧 point kunmapan kunipan da thoike. Makatana sanakiba bout ahum subada Kabiras na 𝗖𝗥𝗥𝗙𝗧 kunmapan da maithiba piduna championship asigi quarter final yoba ngamkhibani. Loinana tha asigi kuntareta Kazakhstan gi Arbaz Akhmadi ga lamba tauragani. Panbayai Moirangthem Kabiras Khangabo Part 3 Makha Lekaidagi Moirangthem Brozen Amadi Moirangthem Ongbi Rajeswari Devi gi machanupani championship asi tha sigi kun humdoidagi hauraga mathang tha November ahum fauba Kazakhstan gi Astana da chathagadabani. Qani bir jinoq bor endi, jinoqtab ol. Mene yaxshi, biroq ay o'z qani ketdiga. Mene hozir tabloda Blue corner ko'k burchdagi aroibada maru oiba pau amhana. Manipur gi irang mapangi terror group singna horakpani haibagi khudam Churachandpur da fakhiba CKLA gi kadar anina oire haina phongdokhe. Torbungda changba yare haibadagi sengdokluge haiduna changlubada yumda kuki leiramle haina kunja singna phongdorakle.
ꯀꯛꯆꯤꯡ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯌꯥꯝꯂꯕ ꯅꯣꯡꯃꯩ, ꯃꯔꯨ, ꯕꯣꯝ ꯑꯃꯗꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯊꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ amadi Indo-Myanmar ngam-khaida Churachandpurgi Chalzangdagi Myanmarda base tauba Chinkuki Liberation Army gi kadar ani yamlaba drug afaba nongmai-sing maru sel atai langi potlam kayaga konana fare. Matang aslang asigi wanadi Northeast Window na sandokchariba Manipuri Paulo Sinjare miteng tabiriba pumna makpu CHAPLINA mesnamna amukah nakramzari.